Mirelgi Mingsel YouTube channel asigi maikaidagi mayamu bikasi NBS na ikuk no na taram noksari mayangi mafamda kudol tamchana bagidamag school hostel hairiba wari asigi aroiba ani suba season adu putuna laksari hauchik mayam punna amuk tamin rasi ahingi siklaba matamni tumthaba matayanadri kari tawgadabano haifam khangdri Lairik to the iram liba wahay mayamasi soydana sumlangbani. Daina lairik to paragi haidana maki wakalda lepri. Tiabaldagi lairik adulawi. Aduga chena amani hangdok pahawi. Maki tumba fawba yaramdi. Singli imbiga lainaga di ningaydana tumli. Ani si sutung krabamali. Haugtok lagi hekta haidana masyado nom don hugdui. Singli imbiya, laina, hagalo. Singli imbina. Kari taurage nangdi haujik phawba tumda khai doriba nongan daw sukuira roi lainana tumba nungaira kansida hauduri sibu kai dorage dainana noibani tummane henalurubro mina somda bhutam narena kijanare aduga noibani na nungaina tummaga leidoiba aikhoigi nakta leiriba leirig ase parasi lainana kanana su misik miracle tadraba matamda ahingi athengu matam sidabu thawai kausini noigi warigal loina kaw exam su hayeng mathangdagi oiramgani na lairik amata pada khai aikhoina sida nungairi adu lairi nangsu susmagi pawam tang lawsi kamai tawrabano haidana dainana hayeng do mista hanglasi adudi yengroi si hairo aikwa lairik sa lainana exam yani bema exam loiba numittuda lairik tu panaba mafam chana thamsilo aikhoigi miss is haulangbida ukradina karino haidana muk puraga chatkrani Singlembina yarese mihang ektomlase aikhoi su hayengdi hawatpaga amatang amaro shomdana susma laitin kurumlurabasu phaba kaubudi laitri nongmagi masadu sope hensil kari tawgadabano haiba khangdri mama tharoga mapa khilengadi ima aibo amukta kanbiyo shoru singkhalai yamna ware ima ayam ware tharona isa kari su tawroine imagi birama pabung hoi lairi sidi machano pido potha jarasunu haidana machabu mehak potha nabani haidana hairi talak to that hainagi mama nabi meri haidana khangnaba ma call tawrai tharona hello meria yamla thajedenia nangbu nungairi bro merina nungairi nangbu kaidoramino tharona meria aigi sanu pido hayeng hangsitagi exam ni adubu mahaki masasya yamna kanna naduna lairi school gi hostel da lehenbani maduda lairubadagi oirakpani aikhoi manaki maiba amada hanna yenglure adusu phaba kauba leitre merina phare adudi ailake ko hayengumba aduga mahaki do karino haibadu yengthuklasi adudi asu thamlage ko mathangi numeni hostel manungdani Singli bi kaptuna lairami mamit adu sunga angsin mamakai lainana kaidorage nangna mukapliduna hayo aikhoida laose kapana dumaina aikhoisu nangna kapadu uraga nungaiteba Singli bina aigi mangda susma hairaga wadu lepri mang oiraba sumaki wafamdu kariuma khangningsba amadi helakli lainana susma kaidorage Singli bina Susma laitrena tawraga lairami dainana adu lairi aikhoi mista susma gi pawm tang lawrusi makhoi punna istiara du kumtharei singlembina miss amukta sangjarake wardian laisina sango kai leire singlembia mamai mamit kadu imak maksanna tuphak tuphai sanbagi mawong amagom makhoi lukthaduna laibadu dadi wardian laisina daina kaidorage ne hekta hayo noi kisibu mispu kijari bro mis nga sidi noi da kem haira roye seira roiba sida gyan ta na phamusi aduga ne mista haining liba wado mayek singna phajan haira ose dainana miss susma da kola muktang tawbiyo exam su hayeng daini khara pharabra haina muktang hange tawbani wardia laisina kol do tawgi haidana phone do met pa haugi hek tawbaga mapal dagi kanano mana kaurakpagi thokri
Kana oiro chatnune lairamuko nakoi ahum sida. Ma'am, kai haige aibu kaubibo. Principal Laisnana. Ma'am gi room da amuk talao. Wari amtang sasi. Warde Laisina. Hoy ma'am, laksaragi. Mise, noi ma'am gi room da lao na haire. Horen miss tauraga ne marol do hairage ko. Nakoi su leiring hengyak pathong na roso. Singli imbisu. Hoy miss. Warde Laisina. Ayam tang saluki ke ko. Ashom dana Warde Laisi to sangli. Ma'am, amuk ta sangjera ke ba? Principal Laisnana. Yes, sango. Warde Laisina. Aibu kaubibo ma'am, karita na sige. Principal na. Yamna nungaitaba paw ama laire ni Laisi. Aikhoigi sida lairamba susma ngasi no ngalamdai de laitre. Hausikta makhoigi parents na wari sanaba loibada ngairini. Warde Laisina. Karino tariba pawsibo sumlabro ma'am. Yamna nungaiti. Kamai tawnani haigini ma'am. Principal na. Masida lairingaida lai ungnaba mali hai. Kharadi kuiraba mali. Aduga mahaki manglanda nipi amana mabu question aduna lai haidana mahaki mamada hairami hai. Pausita bada aisu yam nungaitre. Adu pare. Angang aina pausita khradi nungairaro. Exam su hayeng dainina. Angang khaido nangna phachana maintain tawraga thamuko. Warde Laisina. Hoy ma'am. Adudi ay amuk thokseragi. Principal dusu. Pare nang suna thau jaruro. Nungai taba magaloy na Laisi su magi room tam na lai. Tari ba mit ki pido liap taba makhay tabli tari. Ado bukap labasu set krabat huay madi halak laroy ko. Shom dana. Taruga kilenga machagi huay yaudra ba haksang ado kondo na kapchari. Tarona. Imagi bema imabu kari oiro sige nang imabu tadok na chali ba si bukari gino. Kelena, mama, ay na temjin biri. Matamoy dadi, macha kay na bagi may siya kama to na layri bani. Laykay pakang macha karana, taway yaw draba susmagi hagsang do tangdok na ba siyam sari. Siyam saba loy na na, susmagi hagsang do puto na mga dom dalakli. Puloy ba ho baga, nong mamit akhak arawal loy na nong lay nung sit akan ba amalak padagi. Saklam liba mahiri yado mutkirami. Lairam libam yoy mayam dusu mayum tam na siya nakri. Laikay ni pa macha makoy ani humdi nakal gimang laibal domda waiting set masaway kayoy tawam laibado da fam dunay utagli oy mali. Tawri ba mayam do di makoy karino kaiba kang manati. Makoy singi maraktagi ni pa man hayrakli. Makoy ahongi maming di sauthoy thoy na ugoroba hay krabadi yutakpa huran bada maming sega kay na salibani. Goro bana. Itaw maya. Ay ko'y nga si angang ama siribasa. Mana layri ba hostel adu masaguda ba nupi matui. Magi taway na khat pa ni hayna. Sauthoy na. Katay di ginoda itaw. Hausing matam da kay di gibut no. Mi faw lay fam lay trabani. Wati yorem hayda na yu arem kay taklabanin. Tunglom da hay takirami. Thoy na una. Yari. Ngoy wari si tabada ipawari. But haydo. Tolone ay wari bongtang sanagene. Ari mada haisilo. Ngaure haidana long na takirami maso. Nakala shomduna. Kudugi maron loliba umayamdugi maraktagi. Ingaying tairaba makutlama toglakpado gorobana ururi. Gorobana. Sida kaino. Mayma butway haidana. Nong marak aduda lambi yadom da selak. Hatkani, nakoy bo ay nahatkani. Minungsik ang drama nakoy miyam na aybo nihat hinahapi kibanatra. Akiba fang nanuglak pagi makola do tabada goro ba may kay kangri. Umayam hawa mamla marak adu da siyan silag. Umagi maram da famtado na sordo hondoksay. Waba hinman kiba na mamito sumatak na nung kalay. Matak tiyan kaloba matamdadi sakpam gaira ba ni piyama. Matak tagi ina pung tay-tay na mabo hat lagi matagong makul anito na tawrak pa doon. Kanano, ay mo nang nahat kita uri bagi maram karino. Piya duwa ngang di, goro bagi manaptas sang naksilagli. Mamang magtida no piya do amuk mangkri. Madudagi amuk kihe na kiba hen ba na, sautoy ga toy na ugi manaktam na kan na siyan silagli. Goro ba na, itaw, hawgalo. Ay ko'y mafumasi na layroy si. Natraw di ay ko'y wafum na taarani.
Makoi anidi yu thakpai henman khibana ngangliba saklibadu taba nati. Gorobadi mayum yawnaba selakli. Adubu mahaki tungda kanaguma miyoy yamana inarakpagum tawri. Magsu mayum yawnabani haidana kanna magselai. Yumdugi konthong wadu singthoke tawi. Adubu kanaguma miyoy yamana konthongi wadu phajinduna thambagum tawakli. Goroba hoina lairiba mafam asisu school adudagidi yamna kanna laknadri. Kona thangdadi konthong wadu singthokladuna mayum tamna sensinkai. Numitudi asumna sumak tauna hawkirami. Nakalamaromduna singlembi laina daina susma laitabagi pau khangdri. Adubu exam hauba numit amasu oirami. Dainana Aikhoi ngarangdusu susmada call tawgi haibasu tahawdre. Amuktang hangusiro mista. Singlembina Lau hanguse. Makhoi hum dress up loiraduna warden miski room tamna lakle. Lainana Miss Susmada ngarang call tawgi haibasu adum tahawdre. Yaragadi hausik amuktang tawsage. Warden laisina Singlembi Daina Laina Miss Bukari hairasige Noigi exam salamdai sida Wari se miss na di hiding dabani Susmado Singlembina Miss hayo susma kaidorage Warden laisina Susmado ngarang laitri Aduga manam mikup aduda Lairik aduda Haidina wahay amasu hairami hai Daina laina Singlembi mamitagi mapita kiba kangawdi Room dudagi tabli thokri Ningam draba mai thong amagal loinena hostel dudagi exam salamdai thorakpado Ronald ga thoibaga surami. Ronald na Kayorage noyong na pirum namay namit kadubu kaplubudaw na ngangsilaga thoriduna. Singlembina Mi usitaba yamna tawrakan ko ahimada. Ronald na ayma Mi na kayorage haibasu saw. Masigini pisidi pura berani niya. Lainana yare Noy ni sidi Thoiba Ronald Susmado laitre ngara Makhoi anigi tingak Thoiba na Kaino ni haisibo Noi sibo simbro Dainana Sidabu phagi tawdro Yarisi exam salamdai sida siguma wari sargumchi Horel halaklaga kaino khanarasi Susmagi thawaisu ingna signa lairam lenda laiba oiraseno Haina kiba khangaude wari sana lakpane school do yaurare Magi exam tari barum madu tamna sangnakri. Magi thokpa. Singlembi washroom lairi badom da lakli. Talak tuda mahakna washroom madudagi thoklaka matamda. Karigama miyo yamana huptuna chatki bagi samilama fangyamni. Mahak thintaba tawdana mafum madudagi prap laktuna classroom da changkirami. Kanamtana tadi. Yaki matungni. Exam du su hauri. Exam du tharingai talak tuda ojamagi matungda amubu mamiyama inabugum tawbadu uri iribadu leptuna ngihak ungduna le ojaduna Singlembi ungduna lairadi kaidorage nangaroy nangbo nasaga ngamdrabro namay namit ka loy nangangsile kaidorage Singlembina kashu tawde miss haina may kay adomda amuk yengluba matamdadi kanasu lairamdre Pumnamak mahaki wakhal oiramgani haidana laikto makha tana amuk iba horei adudi phajana iroko pungsu khangawdi ngaihak lairadi matam loikidoini hairamlaga oja nupi du susatkri Singlembi gi manaktagi sum irakpana exam gi matam loiraduna Singlembi room dudagi thokri Dainaga lainaga sungai makhoi anisu asum taungnamak thorakli Dainana Thoibaga Ronalga di thoglaktribro Kiam irabanu khangdi Anidusu phajana iramalene thoglaktre Singlembina Tu Adamaya si kigatna thoreisiyong Kayam tawramage noibo Khoidi phajana tawrami Ojanu ngaiba masangdana Ronalna Aikhoi di oja sono subiyama sangdana kem nangdi Paper do matam loirena lawkrimnimi Thoibana Aduyami dubo kariyamuk nangdrage bo Nang ni hektok thorakpasima jut me namat chadaba ngakta kyan ga tadreda Ronald aina kamai tawbuno nangna kamai tawbuno khangdribungo Makhoi manga su wari sana duna sumlakli hostel du yawra Thoibaga Ronald gana phare dudi noi su sangkrogo aikhoi su muk sanglagi haidana makhoi thokpa changnakri Daina ru madu tamna prap chen silaklaga lairik to karaida lairibano haidana thi Singlembina
Kaino nang amuk sakhairaga thiriduna kay amuk mangkrage Dainana nahangi lairikto thirini Lainana adugi lairikto di aina aigi tarang manungda haptuna thamkrabani Dainana amuktang lauthoroso madudagi karigumba Susmana laitrisi lairik yauriba wahai aduga karigumba maram amadi mari lainaramgadaba male Singlembina aisu khallini lairiktuda nupi aduna sikhibagi maramdo kharada khangba ngamgadaba male Laina lairikto lauthoro aduga yengasi Lainana noini si kaidore haibano halakpada sungairi phironga amata hongkodana as phironga lairiktuga puthoroko Lainana as noini sidi pura ngawre hoi adudi ai lairiktu puthorage ko aidi yawba ngamjaroi Singlembina yamna yengdre nang sima marol amai bema tarang adu hangladuna Laina lairiktu lauthore maduga table da thame aduga lairiktu Dainana laugi hek tawbaga lairiktu matom damak hangdoraklami akanna nungsit amasu yamna kanna sitpa horaklami Daina lairik ado mahakna sena kongchinchai maikai khangdana humlakliba nungsit aduna lairiktubu humduna pukige tawbugi mawong amasu tawraklami kibana suloi aduga lairik adu Lainana prap thunama khumjinkre oiramliba mawong adu karino haiba khangdre exam ni haibaga kawkre Talaktudani Dainagi lingjumda kanagum miyoyamna tap launa thengakpagi mawong ama tawram mamaidu thunamak onthok adubu kanamta lairamti akoiba maikai edu laiduna yengli mamangmaktada karigum miyoyama thunamak satkibagi mamiyoy kayoysu tarami hausikti hanadagi amuk kena kijakre makhoi tumba yadre nonganba ngairasi haidana makhoi homsu nonganba oina ngairaga lairi ahing adudi ashuki matik tamnaba haibadu oiri numitudi asum tawngamadom haukri mathangi ayukni Daina washroom da sangugi haidana sangukli tanjadudani washroom gi Mingsel du yengduna mamai tari mamitu thupi haidana isingi tiep adu ising thana bana haidana tawri adubu ising tarakhidri mamai do fadina prap tai thukli thuklabasu aduga mamit adu tapna thuklabasu pangthorak thangnaba washroom da sangi hek tawbaga kanna lawraklami ima haidana Lainana Singlembia haujiki makholdubu Dainana tro Singlembina manine haujiki kanna lawkrido Dainagini ne lao haidana makoyani washroom adom da selaklam aduga washroom dugi thongdu lolambadu u Dainana thongango haidana kaw adubu kem kumlakte Laina nang miss amukta kawro ai thongsi hangda honnaramgi prap thuna sen khirami aduga warde laisibu kawruri miss amukta warde laisina kari amukta urage ninga sina noine hek tawba thabak sima akiba ngakta oigalli misti mihulga sudre hairaga warden ga loinana Laina washroom lomda lakli miss Dainado washroom dagi akibagi mawong amada yamna kanna lawriba makhola mata akibani ai khoina phana kawrbasu manungdagi thonglon man hangba yadre Daina si karinu matawrumgadaba male laisina thongsi ai khoi hum changdana hangasi haidana thongdu hangnaba kanna hotnase kanaguma miyo yamana thongdugi ponadu lonchinduna thambagi mawongsu tawri kona thangdidi thongdu matong tamak hangba yarakle asumna makhoi washroom duda changakle talaktudani ngaliba mai ngala du khablaklam washroom gi khiliba fidugi marumda kanagum mi ama laibagumna su tawram washroom gi khaliba padara dugi marumda kanagum mi ama laibagumna su tawram adubu hangduna yengduba matamdadi angakpa ama fangkri Daina wakhal mangduna laimai du ta duna lairamni masidi noigi exam so oiramnina mani miss haina hairaga Daina do puraktuna magi bete hipal Singlembina Daina nang gyan tarabro mit panguse haidana hangle usiliba mamit adu tapna pangthorai gyan tarabro Daina gi makokto pairaduna hairakle Lainana kamai tawrino nangi sibo aina mai tagi haidana tawringai talaktuda isingi tiapto ising tarambadagi lepkrena atopa washroom da sangi tawbani aduga kanaguma miyoy amana aibu sakhiba yaroi haibagi mawongda phajinduna thamkhibagi mawong ama tawrai warde laisina
Phare noisu exam ni na matam thengkhrani nathaudu phajana tawnaruro aduga daina nangsu phajana leiroko kariguma isangam do helakladina miss ta hairuko hoi miss lair tongi hakpa ge haidana phaktorak pen amaga notebook amaga paidana ige haidana non thabaga kana gumba amana daina gi maming yamna takna kadugi manungdagi kaurapugum tori mamai do fat leithoi aduga laina ai kaubro kaudena kaidorage kanagumba mana aigi ming kaukibagi mawong ama tawe hausi asnangi wakhalna oirangani se adumaina pangkhalda khanjeladi kiba helani aduga pungdo kaya tarage haidana yengo haima ai khoidi exam matam tadore haidana hairaga ma koyum prap loisin bado loira duna ma koy humsu stiar kum tharakli tanja dudani migi mawong manba ma makoy gi room madom da sangki badu uhoram kaisu khanba tawduna school gi campus tu kum tharaduna leiram haima noi hum su thora bro hajena khallaga akhangbudu iramuko karan turan ga tawduna leirunu thoibaga ronal ga su thora ani ngairo phajena ben driver aduna asumna haire noi bu thenki ba tare ne nuparung gi ani du bu lusin ba loijiba chalo leinan khangte kaka moini khara tapsaban khadangdane khara kalibrabu to haina baga makoi ni su thorakle singlem bina nakhoi ni na du gyam thingi sina karigino losin babu dyam kuibra ronald one ibema exam loiram da sida dine kitang phajana sat ki tawnida bendu da makoi punna kakale aduga wari kaya su sanari daina di bendu gi kachinda famduna wa angangdi tumina tumak famduna laibaduda thoiban hairi daina kaidorage wa ngangridi ronald no edugi wari galai ngarang nangdang ni tamnadro ai khoi nu parong gi hostel di tamna bada lai ka phong khangde ben driver aduna tamnani tawraka ta yamna wa thoi bana kai bunu kaka ha kari sunate da ai haki matung ni makhoi su exam center tari be school adu yawre daina na maning ithang thangbani ben dudagi kum tharaduna thongadu singsele matamduda bendugi manungda nipi ama tongduna dainada noklaga yenglambagi mawong ama tawraklam adubu haujik tongduna satkriba nipi adu mahakna washroom da thengnakibi nipi aduga masak manaram maningdu onthokduna leptuna benduna satkriba maikei do yengduna lehori madudagi mahaki wakhalna pangkhanda khanjinba oiramgani khanduna schoolda tamna sanglakle makoina classroom yawbaga beldu sodumak takre oja sanglakpagi mahai mai bag to mapalda thamnanabani haidana thoknarakli exam hall dani daina di ngasai ukiba mayamduna ibaga changre mamittuda nupi adu uduna telairi talaktuda invigilator tariban oja nupi adu su sanglakuna daina da hairammi daina nangbu kaidoragene nasaga ngamdrabaro namit kadubu ngangsale kaidoragene nangbo isa khara ngamdiye miss adunine nangna thuna iragane hostel da hannaba tawroko yani da miss si haidana hairam lago janu pidusu thokre daina iba loiraduna bench to the family ngai tanja duda ma ki masadu kutum kana tasinduna khatkani nakoi pumba khatkani laman kumgani haidana ma ki manakta lairiba paper do kanna paisinduna murum sonbudu thangnabuda family ba mamana biduna urure miss daina si karino matawkre amukta lakpiyo haidana kaubadagi ojanu pidu sensilakuna daina da kaurare daina maki masado mamin uladuna maikai maride yengladuna khutumdu kanna maktasile aduga masadu di tektok teksin taurare hairaga langna fanaba ngamdre oirakliba daina gi mawong adu ubada exam iramliba satra mayamadu kibana suloiredo hangliba roomdugi thongnaudu su maikai khangda sitliba nungsit aduna maram oiraga roomduda pungsai maksai singlembi laina su kaururaduna daina gi manak tamna laklammi asum tawnamak makoi miyam sangdana daina do mahaki roomduda puraktuna thamdai gyan minamata tadrei masadu warde laisina tawnu haibada yamna tawi haujikti pharinina pharedudi haukrabadi haukri kari tawba yagi do tanarasi haujikti adu lairini noi mem principal su laklani
aduga kari karino tanaba yabadu tanarasiko. Ronald konti su saba thabak su tawbaduni aikoina tawrisi. Laina phamung adudagi fuk hawgalakladuna table du da lairik adu thiba hawrei. Singlembina karino nangna muk thiriduna lairik tuni kona thangdadi lairik leibadu urari. Madudagi laina sangsinduna lairik to lokhatli. Adubu lairik tudi kuimanbana mamaida thariba mamingsing adasu kokugumna tawrakli amadi ifulna su pungloi loirami. Ngaihaki matungni principal laisna lakpadu warde laisina urami. Madudagi laisi pra principal gi room adu tamna chatkirami. Ma'am, ay amuktang changjarake yagadro. Laisina sango adum kai hainingi nangbo ingonda. Ma'am, ay koigi lairiba hostel ase nomugi khudong thiba kiba thodok thokpe helakle. Daina su ngasi amu nahangi susma da tawbadu maina tawre. Laisia, noigi ma'am su kari tawgadabanu haiba khangdri. Ma'am su pauloina tarabani. Adubu exam laiba sida lairiba satra sida problem oigadra haidana tawbani. Natragana hostel sida lairiba satra mayamse mayum da halan khrasi phawba khallabani aidi. Ma'am, exam su haye hangsit loidorabani na waraba su wana ikoi punna khangminarasi ma'am. Aduga ma'am, school sigi manakta maiba saurel kauba ma lai hai. Magi de setlaga kari no khara tanabana pharoidra ma'am. Aduna pharadra ni laisia. Adudi ma'am nangna hairiba maibadugi manakta setluragi. Hore nangna angang kaise kidanaba seksinna phajana senaraga leiramuko. Hoi ma'am, hairaduna thokri. Shomnana kamdauri. Dainagi masadu phagadra hairaga phaba kauba leitre. Adubu mahaki mamita karino ma miyo yamana mahaki manakta famduna wari sabagi maungum tawraklam. Tumthanabani haidana makoi miyam changdana senabiri. Ronald thoiba ai khoi sunga sidi sida laibirasi. Nupi makoi ani dang thambadu kaya nungaigedaba mandre. Hoi aduni ai su haigi khalamliban. Laina ngasidi ai khoi mafam sida lairagi. Shumna ahingi matam haibadu su oirakle. Makoi ani ahum didi tumthakri. Masadu fuk hawgalakladuna ahing aduda jagoi satek tawba hawraklido. Thoiba mikap kabak thoraklami. Aduga mahaki lairiba gari duda pung kaya tarage haidana yengi. Pung su yengluba matamdadi ahingi pung baro makhairom taramli. Mamito khangpang thorak matamdadi dainadi famung aduda lairamdri. Loliba thong adu su hangduna lairami. Madudagi khanglaw lawra ithoiba. Makoi ohomdusu thoibana kanna lawbagi makoldu tabada fuk hawgunarai. Kaidorage haidana. Adubu daina lairamdabadudadi makoi su pakat pahorakle. Hostel dugi manungda daina thiba horai. Daina nangbu tarabade amta tholone haidana kauri. Adubu phangde thoglakte. Mafam karomda laikhrabanu khangdre. Makoi su ahing aduda karaidano mana lairamgadaba sibu khandana lairami. Mipaiba phaunare thenglaba ahingi asikpa matam sida. Tinthaba tawdana upai leitraba makhoi humsu roomduda changlagi haidana lakle. Adubu tu sungkiba khanghodi. Makhoi ahungi maninglomdani kanago miyo ima senkibagum tawrakliba. Siliba makholado makhoi ahungi manak silakpagumna su tawri. Aliba maingal su hanagi matawmu kappa hawrakli. Kapliba maingal adugi marak adudani nipiya mana leptuna laibadu urariba. Maido kaplambadagi khangmut amuk mutkri. Makoi mariki mana room madu tamna chanchinkri. Aduga thongda solon chelami. Aduga ngaihak makoi mari yangnaduna tumin lainai. Dainadi phangba kauba leitri. Mitkup tudani betugi mathak thangba saruk aduda kanago mamiyo yama laibagum tawrakliba. Laina famung adudagi kumthaduna yengluba matamdadi angakpa ama phawkri. Ngasai khai moina thiriba dainado yamna kijaraba sakta mamada lairami. Oima leire tutu haidana makut aduna thilladuna kachil amada tasinuna leiki. Singlembina kaidorage laina haidana manakta changsilei. Aduga laina na makut thileba maike yedom de yengluba matamdadi maksu angakpa phawkri. Masamdo ifa faradana famung aduda famlaga isai nganglaga jagoi satek tawduna lairambadu daina. Singlembina thoiba Ronald leire daina. Thoiba makoi ani su haujikti urari. Marol mari khangdaba isai ama sakladuna lairambadu.
ꯃꯗꯨꯗꯒꯤ ꯃꯈꯣꯏꯁꯨ ꯗꯥꯏꯅꯥꯕꯨ ꯐꯥꯊꯔꯗꯨꯅ ꯐꯃꯨꯡꯗꯨꯗ ꯊꯝꯂꯔꯤ ꯑꯁꯨꯝ ꯇꯧꯅꯃꯛ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯅꯤ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯌꯨꯝꯗ ꯍꯟꯅꯔꯅꯤꯀꯣ ꯅꯨꯡꯁꯤꯀꯣ ꯄꯨꯟꯁꯤꯁꯦ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯝꯗ ꯂꯩꯔꯛꯂꯤꯕ ꯂꯥꯏꯔꯤꯛꯁꯦ ꯄꯥꯔꯁꯤꯀꯣ ꯃꯈꯣꯏ ꯃꯔꯤꯁꯨ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯌꯥꯅꯔꯤ ꯑꯗꯨꯒ ꯗꯥꯏꯅꯥꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯩꯈꯣꯏ ꯋꯥ ꯈꯔꯗꯤ ꯈꯟꯅꯗꯕ ꯌꯥꯔꯔꯣꯏ ꯑꯁꯣꯝꯗꯅ ꯐꯠꯇ꯭ꯔꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯒꯣꯔꯣꯕ ꯊꯣꯏꯅꯥꯎ ꯆꯥꯎꯊꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯨꯒ ꯊꯛꯇꯅ ꯂꯥꯡꯗꯅ ꯇꯧꯔꯤ ꯇꯥꯂꯛꯇꯨꯗꯅꯤ ꯊꯣꯏꯅꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯣꯏꯕꯨ ꯄꯥꯎ ꯑꯃ ꯇꯥꯔꯕ꯭ꯔꯣ ꯒꯣꯔꯣꯕꯅ ꯀꯔꯤ ꯄꯥꯎꯅꯣ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯅꯍꯥꯟꯃꯨꯛ ꯅꯨꯄꯤ ꯑꯃ ꯃꯐꯝ ꯑꯃꯗ ꯐꯨꯡꯈꯤꯕꯗꯣ ꯌꯥꯝꯅ ꯎꯁꯤꯠꯇꯅꯅꯤ ꯍꯥꯏꯔꯛꯂꯤꯕꯗꯣ ꯃꯃꯤꯡꯗꯨꯕꯨ ꯀꯔꯤꯑꯕ ꯑꯣ ꯂꯝꯂꯩꯃ ꯍꯥꯏꯕ ꯆꯥꯎꯊꯣꯏꯅ ꯑꯗꯨ ꯀꯩꯗꯧꯔꯕ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯀꯣꯏꯊꯣꯛꯇꯨꯅ ꯑꯃꯨꯛ ꯂꯩ ꯊꯣꯏꯅꯥꯎꯅ ꯃꯥꯒꯤ ꯊꯋꯥꯏꯗꯨꯅ ꯍꯧꯖꯤꯛꯁꯨ ꯄꯥꯏꯔꯒ ꯂꯩ ꯂꯩꯔꯝꯂꯦꯟꯗ ꯆꯠꯇ꯭ꯔꯤ ꯍꯥꯏꯅ ꯒꯣꯔꯣꯕꯅ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯇꯥꯅꯤꯡꯗꯕ ꯋꯥꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯀꯗꯥꯏꯗꯒꯤ ꯚꯨꯠꯅꯣ ꯀꯗꯥꯏꯗꯒꯤ ꯂꯥꯏꯅꯣ ꯇꯥꯅꯤꯡꯗꯕ ꯋꯥ ꯋꯥꯊꯤ ꯋꯥꯔꯦꯝꯅꯤꯀꯣ ꯌꯨꯗꯨ ꯊꯛꯄ ꯍꯦꯟꯃꯟꯈꯤꯕꯅ ꯆꯥꯎꯊꯣꯏ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯛꯂꯤ ꯃꯤꯠꯀꯨꯞꯇꯨꯗ ꯒꯣꯔꯣꯕꯒꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯃꯃꯥꯏ ꯂꯧꯐꯝ ꯈꯪꯗ꯭ꯔꯕ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯗꯨ ꯎꯔꯔꯦ ꯑꯣꯏꯃ ꯂꯝꯂꯩꯃ ꯍꯥꯏꯗꯅ ꯀꯟꯅ ꯂꯧꯔꯛꯏ ꯃꯗꯨꯗꯒꯤ ꯃꯥꯏꯀꯩ ꯈꯪꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯆꯦꯟꯊꯣꯔꯛꯄꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯤ ꯑꯗꯨꯒ ꯂꯝꯂꯩꯃꯒꯤ ꯊꯋꯥꯏꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤꯗꯨ ꯃꯦꯠꯄ ꯍꯧꯔꯛꯂꯝꯃꯤ ꯊꯣꯏꯅꯥꯎꯅ ꯑꯩ ꯑꯃꯁꯤꯅ ꯁꯤꯗ ꯊꯥꯔꯣ ꯑꯣꯜꯂꯒ ꯂꯩꯔꯤꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯆꯥꯎꯊꯣꯏꯗꯨ ꯃꯁꯥ ꯄꯥꯏꯗꯅ ꯅꯣꯝꯂꯤ ꯑꯗꯨꯕꯨ ꯍꯧꯒꯠꯂꯛꯇ꯭ꯔꯦ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅꯤꯁꯨ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯈꯣꯏꯅꯤꯁꯨ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯈꯩ ꯆꯦꯜꯂꯤ ꯒꯣꯔꯣꯕꯒ ꯊꯣꯏꯅꯥꯎꯒꯁꯨ ꯃꯌꯨꯝꯗ ꯆꯦꯟꯁꯤꯟꯅꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯔꯤ ꯃꯈꯣꯏꯁꯨ ꯑꯦꯛꯖꯥꯝ ꯑꯗꯨ ꯂꯣꯏꯕ ꯍꯥꯏꯕꯗꯨ ꯂꯣꯏꯔꯦ ꯃꯈꯣꯏꯁꯨ ꯑꯦꯛꯖꯥꯝ ꯂꯣꯏꯔꯗꯨꯅ ꯍꯣꯁꯇꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯍꯣꯁꯇꯦꯜꯗꯨꯒꯤ ꯊꯪꯅꯕ ꯔꯨꯝ ꯑꯃꯗ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕ ꯍꯧꯖꯤꯛꯅ ꯍꯥꯡꯗꯣꯛꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯧꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯇꯧꯕ ꯍꯧꯔꯛꯂꯤ ꯂꯩꯔꯝꯂꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯗꯨ ꯃꯥꯏꯀꯩ ꯈꯪꯗꯕ ꯃꯈꯩ ꯀꯣꯏꯄꯥꯏ ꯄꯥꯏꯕꯒꯨꯝꯅꯁꯨ ꯇꯧꯔꯛꯂꯤ ꯇꯥꯂꯛꯇꯨꯗꯅꯤ ꯃꯥꯏꯕ ꯁꯧꯔꯦꯜꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯂꯩꯁꯅꯥꯒ ꯂꯥꯛꯄꯗꯨ ꯎꯔꯔꯦ ꯃꯥꯏꯕ ꯁꯧꯔꯦꯜꯅ इस लैरेदना मथी फोंगली थवाई असिना यादव करीगुम खर तौरब माले अदुना लायम खोरम थोलसी मधु नत्रबदि याररोय हाइदन हाइररे अदुगा मफम असिदा कुइना लैरबदि नखोइसु अवाफमदा तारगनि हॉस्टेलुगी कैंपसदनि लाई पूजा तौनबनि हाइदनसु सेम सादना तौरे मखोइ मंगासु कोरि कोइना लेपि मथांग अदुदनि दाइनागी मसादु हानगी मतौगुम अमुक होरक्लेदो शुमना हाइरई अहिगी थवाई सिमुक्तदि कन्बियो अहि याम वारे नंग कनानो हायु मफम सिदा नंग कैदौब लाक्पनो हायु हाइदना हंगली माइबा सौरेल अहि लमलैमनि मफम सिदा अहिगी थवाई याउद्रबा हक्सांग अदुसु लै अदुगा नखोइगी नफमदा लैरिबा लाइरिक अदो अहिगी थवाई सिना चंगदुना लैरि अहिबो लाइरम लेना तिलहनबियो हाइदना हाइररे लैना लाइरिक अदो माइबा सौरेल पिरे अदुगा नखोइ सिदा लै हौसिक्ति महाकी थवाई सिना पामलिबदो करिनो हाइदना हंगसी सौरेल नंगी थवाई याउद्रबा हक्सांग अदो करम मफमदा लै हाना लाइब्रेरी रूम ओइरंबा कादुगी मयाइदा उपांग कुपसिंदुना कनासु संगद्रबा मफम अमा लैरंगन मफम अदुदा अहिगी थवाई याउद्रबा हक्सांग अदो सोइदना लैरंगन अदुदगी थोइबा रोनाल संगलदुना हाइरिबा कादु तमना लाक्ली मफम अदु यौददी मैना पुंग ममदुना लैरंगी सिमु सिंगालिबा मकुता पाइरिबा टॉर्च लाइट अदुना थांदुना संगलक मतमदा हौजिक्ति उररी शुम सारबा उपाक अमा लैरिबदो अदुदगी मखोइनिसु हराउरप तौरदुना तु आदा लैरि असिदा सोइदना लैरमलगनी हाइदना खोंलै थुनमक संगै उपाक तो हाइगतुना येंगलुबा मतमदा मखोइनिसु अंगकपा फंगना ngakri नुपी अमगी सरू पोरांग लैरमबदु उबदा मखोइनि संगदना मल्लबा फी अमदा योमलुदुना पुथोरकले हाइरगा माइबा सौरेलगी मनाक्ता थमलरी अदुगा पुजादुसु हौरमले दाइनादी मयदुगी ममांगदा जगोय साथेक तौदुना मसादु हाइदुना ममित मना ngorong उंखतुना लैररे माइबा सौरेलना मखुना पाइरिबा लागी इसिंग इरिक अदो खिक्सिनबा मतमददी दाइना लेखथाग्रे अदुगा थवाइदुसु थोरकले हौसिक्ति उररी
makhoi pumnamak. Aigi thawaisin asidagi lairamlenda tillaganiko haidana hairaga kapsarai lamlai magi thawaido. Saurelgi manakta lairiba lairiktusu mitkup adumaktada chakliba mainungduda langsinkibadagi lairiba satra mayamduda karimta tawrakiri. Matang asida schoolgi hostel hairiba warisisu mapung phana loisinjari. Warisi tabiraba matungda mayamgi kamen thambiramu amadi aroiboine mayambu khurumchari.